ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯉꯪꯂꯥꯅꯔꯕ ꯀꯣꯔꯧꯃꯥꯅ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯔꯨꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯥꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯏ꯫ "ꯏꯃꯥ! ꯏꯃꯥ! ꯑꯣ ꯏꯃꯥ!" ꯑꯃꯨꯕꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ "ꯑꯣ ꯀꯔꯤꯅꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯣ? ꯊꯣꯡꯒꯥꯜ ꯐꯥꯎ ꯇꯥꯏꯅꯦ꯫ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ?" "ꯅꯅꯦ ꯏꯕꯦꯟꯅꯨ ꯍꯣꯏꯗꯅꯦ ꯃꯔꯨꯞꯀꯤ ꯁꯦꯟꯊꯥꯡ ꯈꯔ ꯄꯤꯔꯨꯕꯅꯤ꯫ ꯅꯗꯦ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯂꯕ꯭ꯔꯣ?" "ꯆꯥꯛ ꯊꯣꯡꯕꯒ ꯂꯥꯏꯔꯤ꯫ ꯏꯃꯥꯗ ꯑꯩꯅ ꯉꯔꯥꯡ ꯀꯩ ꯍꯥꯏꯒꯦ?" "ꯀꯔꯤꯕꯨ ꯍꯥꯏꯈꯤꯒꯦ ꯑꯩꯗꯤ ꯀꯥꯎꯔꯦꯕꯣ." ꯑꯔꯨꯕꯤ ꯌꯥꯝꯅ ꯁꯥꯎꯅ "ꯇꯧꯔꯗꯧꯅꯤ ꯑꯩꯅ ꯋꯥ ꯌꯥꯝ ꯍꯥꯏꯔꯗꯤꯅꯦ ꯑꯗꯨꯝ ꯀꯥꯎꯔꯗꯕꯅꯦꯕ." "ꯍꯩꯃꯥ ꯑꯗꯣ ꯑꯩꯅ ꯀꯥꯎꯔꯕꯗꯤ ꯅꯪꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ?" "ꯑꯣ ꯉꯁꯤꯗꯣ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅꯦ ꯍꯥꯏꯕ꯫ ꯏꯁꯣꯔꯗ ꯑꯆꯥꯊꯛ ꯈꯔ ꯀꯠꯂꯒ ꯑꯝꯇ ꯊꯧꯅꯤꯖꯒꯦ꯫ ꯑꯩꯅ ꯉꯔꯥꯡ ꯏꯃꯥꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔో?" "ꯏꯆꯦ ꯑꯩꯗꯤ ꯀꯥꯎꯏꯗꯅ ꯐꯔꯦ ꯏꯃꯥꯅꯦ ꯀꯩꯊꯦꯜ ꯆꯠꯂꯒ ꯑꯃꯨꯛꯇ ꯂꯩꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯑꯗꯨ ꯇꯍꯥ ꯃꯄꯤ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯔꯩꯅ "ꯏꯇꯥ ꯑꯔꯨꯕꯤ, ꯏꯇꯥ ꯑꯌꯤꯡꯕꯤꯒꯤ ꯅꯨꯄꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯕꯣ." "ꯌꯥꯝ ꯐꯖꯔꯦ ꯅꯥꯎꯁꯦꯛ ꯃꯥꯜꯂꯦ." "ꯌꯥꯔꯦ ꯅꯪ ꯑꯃꯅꯦ ꯅꯨꯄꯥ ꯑꯗꯨꯗ ꯇꯧꯔꯒ ꯂꯩ꯫ ꯊꯤꯕꯨ ꯊꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯅꯠꯇꯦ ꯑꯩꯁꯨ ꯐꯖꯕ ꯃꯤꯗ ꯊꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ, ꯊꯤꯕ ꯃꯤꯗꯕꯨ ꯊꯤ ꯍꯥꯏꯕꯅꯤ꯫ ꯅꯪꯕꯨꯗꯤꯅꯦ ꯈꯜꯂꯒ ꯀꯣꯏꯖꯣꯝꯕ ꯐꯪꯗꯣꯏꯅꯤꯕ." "ꯌꯥꯔꯦ ꯏꯕꯦꯝꯃ ꯄꯥꯈꯪꯅꯕꯨ ꯃꯀꯣꯏ ꯆꯣꯝꯕ꯭ꯔꯣ?" "ꯅꯪꯅ ꯉꯥꯡꯕ ꯑꯃ." ꯁꯅꯥꯔꯩꯅ "ꯏꯁ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯃꯀꯣꯏ ꯆꯣꯝꯃꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯑꯗꯨꯗꯤ?" "ꯑꯣ ꯑꯗꯨꯅꯅꯦ ꯍꯥꯄꯨ ꯁꯨꯕ ꯅꯨꯄꯥ ꯑꯣꯏꯕꯒꯤ." "ꯌꯥꯔꯦ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯉꯥꯡꯅꯕꯒꯅꯦ ꯉꯝꯖꯄꯣꯠꯇꯦ." ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯤ ꯌꯦꯠꯅꯔꯤꯉꯩ ꯑꯌꯤꯡꯕꯤꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ "ꯀꯩꯅꯣ ꯑꯃꯨꯛ ꯃꯔꯤ ꯌꯦꯠꯅꯩꯗꯨꯅ?" ꯁꯅꯥꯔꯩꯅ "ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪ ꯎꯅꯕ ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯦ ꯌꯨꯝꯗ ꯆꯪꯉꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯨꯕꯤ ꯇꯍꯥ ꯁꯨꯃꯥꯡꯗ ꯀꯧꯅꯥ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ." ꯑꯔꯨꯕꯤ ꯍꯩꯅꯗꯅ "ꯍꯧꯔꯛꯑꯕ ꯑꯃꯨꯛ?" "ꯍꯧꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯏꯁ ꯃꯁꯛꯀꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ. ꯅꯪꯅꯦ ꯎꯔꯒ ꯈꯪꯅꯤ. ꯀꯨꯆꯨꯒꯁꯦ ꯇꯉꯥꯡ ꯋꯥꯡ ꯆꯥꯎꯔꯗꯅ ꯑꯃꯨꯛ ꯇꯣꯏꯕ. ꯅꯅꯦ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤꯅꯤ. ꯑꯩꯅꯅꯦ ꯅꯪꯉꯣꯟꯗ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯂꯤꯈꯤꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ." "ꯏꯃꯥꯗꯤ ꯅꯨꯄꯥꯗꯣ ꯀꯔꯥꯏꯗ ꯎꯔꯨꯔꯤꯕ?" "ꯀꯩꯅꯣ ꯅꯅꯦ ꯆꯥꯎꯕꯤꯅ ꯍꯥꯏꯕꯅꯤꯗ. ꯑꯗꯣ ꯅꯪꯅꯦ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ." "ꯑꯁ ꯏꯃꯥ ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯈꯤꯒꯦꯕ." "ꯍꯦ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯆꯥ ꯐꯥꯎꯕ 2-3 ꯁꯨꯅꯔꯕꯅꯤꯅꯦ. ꯑꯗꯨꯒ ꯅꯪꯅ ꯑꯗꯨ ꯑꯗꯥ ꯐꯖꯩꯒ ꯊꯤꯒꯅ ꯊꯤꯕ ꯌꯥꯕ ꯃꯇꯝꯗꯣ ꯅꯪꯁꯦ ꯈꯨꯃꯨ ꯊꯣꯛꯇꯣꯔꯕꯅꯤꯅꯦ." "ꯍꯧꯖꯤꯛꯇꯤ ꯊꯣꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯑꯗꯨꯅꯅꯦ ꯈꯨꯃꯨ ꯊꯣꯛꯑꯀꯥꯟꯗ ꯑꯣꯏꯅ ꯑꯩ ꯄꯥꯜꯂꯒꯦ ꯏꯃꯥ. ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯍꯥꯏꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ. ꯑꯩꯗꯤ ꯌꯥꯏ ꯍꯥꯏꯈ꯭ꯔꯗꯧꯅꯤꯀꯣ. ꯅꯪꯅꯦ ꯇꯨꯀꯥ ꯇꯨꯀꯤꯒ ꯑꯃꯨꯛ ꯊꯤꯔꯛꯑꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯋꯥ ꯑꯁꯤ ꯉꯥꯡꯗꯨꯅ ꯑꯃꯨꯕꯤꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯔꯨꯕꯤꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯒꯗꯨ ꯊꯋꯥ ꯁꯥꯗ ꯃꯀꯣꯛ ꯑꯗꯨꯗ ꯐꯤ ꯑꯃꯅ ꯑꯃꯨꯛ ꯀꯨꯞꯁꯤꯟꯗꯨꯅ ꯅꯨꯡꯁꯥꯗꯨ ꯃꯈꯥ ꯇꯥꯅ ꯌꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯅꯥꯔꯩꯒ ꯑꯌꯤꯡꯕꯤꯒꯗꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯔꯨꯕꯤꯅ "ꯏꯇꯥꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯈꯔ ꯄꯥꯜꯂꯦꯅ ꯑꯃꯨꯛ ꯁꯤꯡꯖꯨ ꯆꯥꯊꯣꯛꯄ ꯂꯥꯛꯏꯔꯣ?" ꯁꯅꯥꯔꯩꯅ "ꯏꯇꯥ ꯀꯔꯤ ꯋꯥꯇꯥꯅꯣ ꯑꯗꯨꯗꯤ ꯆꯪꯉꯛꯇꯧꯒ ꯇꯜꯂꯤꯀꯣ." "ꯌꯥꯔꯦꯗ ꯑꯃꯨꯛ ꯆꯥꯅꯤꯡꯗꯕꯒ ꯁꯥꯔꯛꯑꯅꯨ." ꯑꯅꯤꯗꯨ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯑꯌꯤꯡꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤ. ꯅꯪꯅꯦ ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ." "ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ." "ꯑꯩꯒ ꯈꯪꯅꯕ ꯇꯥ ꯒꯣꯔꯣꯕꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯇꯣꯃꯥ ꯀꯧꯕ ꯑꯃ ꯂꯩꯌꯦ. ꯑꯗꯨꯅ ꯏꯇꯥꯁꯦ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯣꯅ ꯍꯥꯏꯔꯛꯏ. ꯑꯗꯣ ꯅꯪꯕꯨ ꯀꯩ ꯈꯜꯂꯤꯒꯦ?" "ꯑꯁ ꯅꯣꯏꯗꯤ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯃꯅꯦ ꯅꯨꯄꯥ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯃꯤ." ꯁꯅꯥꯔꯩꯅ "ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯂꯩꯔꯤꯕꯗꯣ? ꯑꯗꯨꯒꯤ ꯅꯪꯉꯣꯟꯗ ꯅꯨꯄꯥ ꯍꯥꯏꯗꯗꯅ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯆꯥꯛꯎꯝꯕꯒꯤ ꯋꯥ ꯍꯥꯏꯒꯗ꯭ꯔꯕ ꯅꯪꯉꯣꯟꯗ?
ꯑꯉꯥꯡ ꯆꯥꯛꯎꯝꯕꯒꯤ ꯋꯥ ꯍꯥꯏꯒꯗ꯭ꯔꯕ ꯅꯨꯄꯥ ꯐꯪꯗꯕꯤ ꯅꯉꯣꯟꯗ ꯅꯨꯄꯥꯒꯤ ꯋꯥ ꯍꯥꯏꯗꯅ ꯑꯁ ꯏꯇꯥ ꯄꯥꯝꯕ ꯌꯥꯗꯕꯗꯨꯕꯨ ꯑꯩꯅꯔꯕꯁꯦ ꯑꯣ ꯍꯟꯗꯛꯇꯤꯅꯦ ꯑꯝꯇ ꯌꯦꯡꯉꯨꯔꯅꯨ ꯏꯃꯨꯡꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯁꯛꯁꯨꯅꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯏꯕꯦꯝꯃ ꯐꯖꯕꯅꯤ ꯌꯦꯡꯂꯒꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯕ ꯌꯥꯗ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯑꯌꯤꯡꯕꯤꯅ ꯁꯤꯟꯗꯨꯅ ꯒꯣꯔꯣꯕꯒꯤ ꯃꯃꯥꯟꯅꯕ ꯇꯣꯃꯥꯜꯒ ꯑꯔꯨꯕꯤꯒꯗꯨ ꯎꯅꯍꯜꯂꯝꯃꯤ ꯇꯣꯃꯥꯜ ꯃꯁꯛ ꯊꯣꯏꯅ ꯊꯤꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯨꯆꯨꯗꯤ ꯈꯖꯤꯛ ꯂꯩꯁꯤꯜꯂꯤ ꯑꯗꯨꯃꯛꯄꯨ ꯋꯥꯡ ꯆꯥꯎꯅ ꯅꯨꯄꯥ ꯃꯥꯜꯂꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯔꯥꯁꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯑꯁꯤ ꯃꯁꯥꯒꯤ ꯈꯔ ꯗꯣꯡꯗꯣꯡ ꯉꯥꯡꯕ ꯃꯤꯗꯥꯅꯤ ꯑꯗꯨꯕꯨ ꯑꯔꯨꯕꯤꯗꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯍꯧꯅꯕꯤ ꯀꯨꯆꯨꯃꯨꯏ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ ꯇꯣꯃꯥꯜꯅ ꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯔꯨꯕꯤ ꯍꯥꯏꯕꯅꯤ ꯑꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯔꯤ ꯈꯜꯂꯤꯒꯦ ꯅꯁꯥꯅ ꯌꯥꯔꯕꯣ ꯑꯔꯨꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯨꯔꯤꯕ ꯀꯨꯆꯨꯁꯤꯒ ꯑꯩꯗꯤ ꯑꯣꯟꯊꯣꯛ ꯍꯩꯅꯔꯣꯏꯗꯧꯔꯤꯗꯀꯣ ꯑꯔꯨꯕꯤꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯇꯣꯃꯥꯜꯁꯨ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯀꯩꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯃꯃꯤꯠꯀꯁꯦ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯑꯩꯅ ꯀꯨꯆꯨ ꯈꯔ ꯃꯨꯕꯁꯤꯗ ꯀꯩꯒ ꯃꯥꯜꯂꯖꯥꯠꯅꯣꯅꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯔꯨꯕꯤ ꯑꯄꯟꯕ ꯂꯩꯇ ꯃꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯒ ꯈꯪꯗꯕ ꯃꯈꯩ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥꯁꯤꯡꯗꯨ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯎꯗꯤ ꯁꯥꯎ ꯑꯩꯗꯤ ꯀꯨꯆꯨ ꯁꯦꯡꯗꯕ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯀꯣꯏꯅꯕ ꯇꯜꯂꯤ ꯑꯔꯨꯕꯤꯒꯤ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯇꯣꯃꯥꯜ ꯈꯖꯤꯛꯇꯤ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯗꯨ ꯃꯥꯁꯨ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯪꯅ ꯀꯌꯥꯝ ꯐꯖꯗꯅ ꯑꯩꯒꯤ ꯀꯨꯆꯨꯒꯁꯨ ꯁꯤꯟꯅꯖꯔꯤ ꯅꯠꯇꯦ ꯅꯣꯏ ꯅꯌꯨꯝꯗꯨꯕꯨ ꯃꯤꯡꯁꯦꯜ ꯀꯝꯇ ꯂꯩꯇ꯭ꯔꯣ ꯃꯨꯊꯤ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯍꯥꯏꯅꯒꯦ ꯍꯥ ꯏꯕꯦꯝꯃ ꯁꯛ ꯍꯦꯟꯕꯤ ꯈꯣꯏꯃꯨꯅꯕꯨ ꯀꯨꯆꯨ ꯉꯧꯕ ꯍꯧꯅꯕ꯭ꯔꯣ ꯈꯣꯏꯃꯨ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯕꯤ ꯅꯪꯅ ꯃꯤꯒꯁꯨ ꯁꯤꯗꯕ ꯁꯥꯔꯤ ꯑꯔꯨꯕꯤ ꯁꯥꯎꯅ ꯅꯣꯏꯒꯤ ꯀꯨꯆꯨ ꯁꯦꯡꯗꯕꯒꯤ ꯍꯧꯅꯕꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯗꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯣ ꯅꯪꯅꯁꯨ ꯌꯥꯝꯅ ꯐꯖꯕꯤ ꯁꯥꯔꯒ ꯋꯥ ꯉꯥꯡꯅꯤꯡꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯔꯨꯕꯤ ꯎꯁꯤꯠꯇꯅ ꯃꯨꯊꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯩꯗꯤꯅꯦ ꯃꯕꯦꯝꯃ ꯐꯖꯕꯒꯤ ꯃꯕꯦꯝꯃ ꯇꯣꯃꯥꯜ ꯑꯔꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯒꯣꯔꯣꯕꯒ ꯑꯌꯤꯡꯕꯤꯒ ꯅꯥꯀꯟꯗ ꯎꯔꯤꯕꯗꯨ ꯇꯥꯅꯕ ꯂꯥꯎꯗꯨꯅ ꯏꯇꯥꯎ ꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯡꯁꯤꯠ ꯂꯩꯕꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯁꯦꯝꯕꯤꯅꯕꯗ ꯂꯩꯇ꯭ꯔꯕꯣ ꯒꯣꯔꯣꯕꯒ ꯑꯌꯤꯡꯕꯤꯒꯗꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ ꯃꯈꯣꯏꯅꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯒꯣꯔꯣꯕꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯑꯌꯤꯡꯕꯤꯅꯁꯨ ꯏꯇꯥ ꯀꯩꯗꯧꯅꯔꯒꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯏꯇꯥ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯅꯤꯗ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯑꯒ ꯃꯥꯅ ꯉꯥꯡꯉ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯦꯡꯉꯨ ꯇꯣꯃꯥꯜꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯏꯔꯥꯜ ꯊꯪꯖꯤꯜꯂꯗꯅ ꯃꯁꯦ ꯄꯨꯔꯥ ꯇꯧ ꯉꯝꯃꯤꯅꯤ ꯏꯇꯥꯎ ꯑꯩꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯣꯏꯅꯕ ꯉꯝꯃꯣꯏꯀꯣ ꯃꯁꯤ ꯂꯧꯔꯗꯤ ꯑꯩꯒꯤ ꯏꯃꯥ ꯁꯣꯟꯕꯤꯗꯣ ꯊꯨꯅ ꯁꯤꯗꯧ ꯃꯥꯜꯂꯦ ꯑꯁ ꯏꯇꯥꯎ ꯌꯥꯏꯕ ꯅꯪꯁꯨ ꯑꯌꯤꯡꯕꯤ ꯅꯣꯏꯁꯨ ꯆꯪꯈ꯭ꯔꯣ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯇꯥꯒꯣꯔꯣꯕ ꯏꯇꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯁꯥꯟꯅꯔꯩ ꯌꯥꯝ ꯁꯥꯎꯅ ꯅꯠꯇꯦ ꯅꯪꯅ ꯅꯁꯛ ꯅꯇꯧ ꯀꯌꯥꯝ ꯐꯖꯕꯅꯤꯗꯅ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯅꯨꯄꯥ ꯄꯥꯝꯃꯤꯅꯣ ꯍꯥꯏꯕ ꯑꯔꯨꯕꯤ ꯇꯞꯅ ꯐꯖꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯀꯨꯆꯨꯗꯣ ꯈꯔ ꯃꯨꯕꯗꯨꯗ ꯀꯩꯗꯧꯕ ꯍꯥ ꯈꯔ ꯃꯨꯕꯗꯨ ꯀꯩꯗꯧꯔꯒꯦꯕ ꯅꯨꯄꯥꯗꯤꯅꯦ ꯈꯔ ꯃꯨꯔꯒ ꯋꯥꯡꯕꯁꯤꯅ ꯍꯦꯟꯅ ꯐꯖꯕꯅꯤ ꯃꯔꯥꯁꯤꯁꯨ ꯑꯗꯨꯛ ꯌꯥꯝ ꯂꯩꯔꯤꯕ ꯏꯇꯥ ꯑꯩ ꯇꯜꯂꯦꯕ ꯑꯃꯨꯕ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯑꯩ ꯇꯜꯂꯦꯕ ꯑꯌꯤꯡꯕꯤꯅ ꯑꯁ ꯏꯇꯥ ꯁꯥꯟꯅꯔꯦ ꯌꯥꯔꯦ ꯇꯣ ꯍꯥꯏꯔꯨꯅꯨ ꯃꯁꯦ ꯈꯨꯃꯨ ꯊꯣꯛꯑꯒ ꯂꯩꯍꯧꯔꯗꯧꯅꯤ ꯑꯔꯨꯕꯤꯅ ꯏꯇꯥ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯀꯨꯆꯨꯗꯨ ꯃꯨꯗ꯭ꯔꯗꯤꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯀꯣꯏꯅꯕ ꯌꯥꯕꯅꯤ ꯑꯗꯣ ꯀꯨꯆꯨ ꯃꯨꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯕ ꯌꯥꯔꯦ ꯅꯪ ꯑꯃꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯧꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯃꯨꯕꯤꯅ ꯑꯔꯨꯕꯤꯌꯥ ꯆꯥꯛ ꯂꯣꯏꯔꯦꯅꯦ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯅꯪꯕꯣ ꯏꯃꯥ ꯀꯩ ꯏꯟꯁꯥꯡꯅꯣ ꯃꯥꯏꯔꯦꯟ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯤ ꯑꯁ ꯑꯗꯨꯝ ꯍꯩꯅꯈꯤꯗ꯭ꯔꯤ ꯏꯟꯁꯥꯡꯅꯤ ꯀꯥꯏꯅ ꯆꯥꯛꯅ ꯈꯔ ꯂꯥꯝꯕꯅꯤ ꯂꯥꯝꯂꯕꯗꯤ ꯀꯣꯛ ꯆꯥꯔꯨ ꯂꯥꯛꯑꯣꯗꯅ ꯏꯟꯁꯥꯡꯗꯣ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯈꯤꯇꯪ ꯍꯥꯎꯕꯗꯁꯨ ꯊꯣꯡꯉꯨꯗꯅ ꯍꯦ ꯑꯩꯅ ꯊꯣꯡꯕꯁꯤ ꯍꯥꯎꯇ꯭ꯔꯕꯗꯤ ꯅꯁꯥꯅ ꯍꯥꯎꯅꯕ ꯁꯤꯜꯂꯒ ꯊꯣꯡꯕ ꯀꯩꯗꯧꯏ ꯈꯨꯃꯨ ꯊꯣꯛꯄꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯁꯥꯡ ꯍꯥꯎꯇꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯕ ꯃꯇꯝꯗꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯃꯥꯏꯔꯦꯟ ꯆꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯕꯤꯗꯨ ꯁꯥꯎꯅ ꯍꯦ ꯅꯌꯥꯗ ꯐꯥꯛꯇꯣꯛꯑꯒ ꯅꯝꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯆꯥꯔꯨ ꯂꯥꯎ ꯁꯛꯇꯥꯗꯨꯒ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯏꯃꯥ ꯅꯆꯥꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯑꯩꯁꯦ ꯏꯃꯥꯅ ꯄꯣꯛꯄ ꯑꯣꯏꯔꯝꯃꯣꯏ ꯑꯗꯥꯏꯗꯅꯦ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯉꯥꯡꯗ ꯂꯩꯔꯅꯨ ꯆꯥꯛꯁꯦ ꯄ꯭ꯔꯞ ꯆꯥꯔꯨ ꯂꯥꯎ ꯑꯩꯅꯦ ꯗꯨꯛ ꯑꯃꯨꯛ ꯁꯥꯗꯧꯔꯤꯕꯅꯤ
ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯛ ꯑꯝꯇ ꯆꯥꯔꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯒꯦ ꯐꯔꯦ ꯀꯩꯅꯣ ꯆꯥꯅꯤꯡꯂꯒ ꯆꯥꯎ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯃꯨꯛ ꯊꯦꯝꯅꯈꯤ ꯇꯥꯔꯦꯅꯦ ꯍꯥ ꯑꯔꯨꯕꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ ꯑꯔꯨꯕꯤ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈꯤꯕ ꯑꯣꯏꯕꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯕꯨꯛ ꯑꯗꯨꯁꯨ ꯈꯣꯡꯂꯛꯄꯗ ꯅꯠꯇꯅ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯛꯂꯝꯃꯤ ꯆꯥꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯝꯈ꯭ꯔꯦꯗ ꯑꯁ ꯃꯥꯒ ꯈꯠꯅꯈꯤꯒꯨꯝꯁꯨ ꯇꯧ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯆꯥꯛꯇꯤ ꯂꯥꯝꯕꯅ ꯁꯤꯗꯧꯔꯦꯃꯤ ꯑꯃꯨꯛ ꯃꯈꯨꯠ ꯑꯗꯨꯅ ꯃꯕꯨꯛ ꯑꯗꯨꯗ ꯄꯥꯏꯁꯤꯟꯗꯨꯅ ꯆꯥꯛ ꯂꯥꯝꯕꯗꯨꯕꯨ ꯈꯥꯡꯉꯤ ꯑꯗꯨꯕꯨ ꯆꯥꯛ ꯃꯥꯅ ꯂꯥꯝꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝꯅꯕꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯑꯔꯨꯕꯤꯅ ꯍꯦꯔꯥ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯝꯂꯕꯁꯤꯕꯨ ꯆꯥꯔꯨꯔꯒꯦꯗꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯃꯥꯅ ꯇꯥꯈꯤꯗꯅꯕ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯂꯥꯛꯂꯝꯃꯤ ꯆꯥꯛꯈꯨꯝ ꯑꯗꯨ ꯌꯧꯔꯕꯗ ꯁꯃꯨꯛ ꯃꯊꯛ ꯑꯗꯨꯗ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯔꯨꯕꯤ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯑꯗꯨꯁꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯀꯣꯜ ꯊꯣꯛꯍꯟꯗ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ ꯄꯣꯠꯐꯝ ꯑꯗꯨꯗꯅꯤ ꯇꯅꯧꯕꯤ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯂꯩꯔꯤꯕꯤ ꯑꯔꯨꯕꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯑꯔꯨꯕꯤ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏ ꯂꯥꯛꯄ꯭ꯔꯣ ꯑꯔꯨꯕꯤꯅ ꯏꯅꯝꯃ ꯀꯥꯏꯗꯤ ꯅꯨꯄꯥꯅꯣꯗ ꯀꯣꯏꯗꯦ ꯍꯩꯃꯥ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯆꯍꯤ ꯍꯥꯏꯔ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯑꯃꯗꯤ ꯂꯩꯕ ꯌꯥꯔꯦꯗꯅ ꯏꯅꯝꯃ ꯀꯣꯏꯅꯕꯗꯤ ꯑꯔꯥꯏꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯊꯤꯕꯁꯤꯅ ꯍꯦꯟꯅ ꯂꯨꯈ꯭ꯔꯦ ꯏꯆꯦ ꯑꯔꯨꯕꯤ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯃꯁꯛ ꯃꯇꯧꯒꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯖꯥꯠꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯃꯥꯒ ꯑꯝꯇ ꯈꯪꯅꯒꯦꯔꯣ ꯑꯌꯤꯡꯕꯤꯅ ꯏꯅꯝꯃꯒꯤ ꯏꯌꯥ ꯅꯨꯄꯥ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣ ꯏꯅꯝꯃꯒꯤ ꯃꯔꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤ ꯏꯅꯝꯃꯗꯤ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂꯤꯁꯤꯗꯤ ꯈꯪꯅꯤꯗ ꯑꯗꯨꯕꯨꯗꯤ ꯑꯗꯨ ꯀꯅꯥꯅꯣ ꯏꯅꯝꯃ ꯐꯥꯗ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯈꯪꯅꯍꯟꯁꯤ ꯍꯦꯔꯥ ꯑꯇꯩ ꯀꯅꯥꯝ ꯅꯠꯇꯦꯗ ꯅꯣꯏꯅꯁꯨ ꯃꯁꯛ ꯐꯖꯅ ꯈꯪꯕ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥ ꯊꯦꯝꯕꯨꯡꯗꯨꯅꯤ ꯑꯔꯨꯕꯤꯅ ꯍꯦꯔꯥ ꯏꯅꯝꯃ ꯅꯨꯄꯥꯅꯦꯅ ꯃꯈꯣꯏ ꯃꯔꯥꯡ ꯏꯆꯣꯝ ꯆꯣꯝꯕꯗꯅ ꯀꯣꯡꯀ꯭ꯋꯥ ꯃꯔꯨ ꯇꯪꯈꯥꯏ ꯃꯥꯟꯕꯗꯨꯕꯨ ꯀꯣꯏ ꯑꯔꯨꯕꯤꯒꯤ ꯋꯥꯗꯨꯗ ꯁꯅꯥꯔꯩꯗꯣ ꯑꯔꯨꯕꯤꯗ ꯈꯖꯤꯛ ꯈꯨꯖꯤꯟꯅ ꯁꯤꯛꯏ ꯇꯅꯧꯕꯤ ꯅꯣꯛꯇꯨꯅ ꯑꯔꯨꯕꯤ ꯕꯦꯝꯃ ꯑꯩꯒꯤ ꯏꯌꯥꯗꯣ ꯀꯣꯡꯀ꯭ꯋꯥ ꯃꯔꯨ ꯃꯥꯜꯂꯁꯨꯅꯦ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤꯗꯣ ꯑꯗꯨꯅ ꯃꯔꯟ ꯃꯊꯨꯝꯁꯨ ꯋꯥꯠꯇꯦ ꯃꯈꯣꯏꯗꯨꯕꯨꯗꯤ ꯏꯅꯝꯃ ꯀꯛꯍꯟꯒꯦꯗ ꯏꯅꯝꯃ ꯌꯥꯔꯦ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯃꯗꯨ ꯅꯨꯄꯥꯗꯣ ꯐꯅ ꯃꯈꯣꯏ ꯀꯛꯑꯁꯨꯅꯦ ꯁꯨꯛꯄꯥ ꯐꯖꯧ ꯌꯥꯔꯣꯏꯗꯕꯅꯤꯗꯣ ꯃꯁꯛꯇꯣ ꯈꯪꯉꯦꯕ ꯌꯦꯡꯕꯗ ꯑꯁ ꯀꯩꯅꯣ ꯏꯇꯥ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯃꯤ ꯇꯥꯔ ꯀꯩꯅꯣ ꯈꯜꯂꯅꯤ ꯑꯔꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯟꯅꯔꯩꯅ ꯇꯞꯂꯞ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯔꯨꯕꯤꯗꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯔꯨꯕꯤ ꯃꯇꯥꯁꯤꯡꯅ ꯁꯤꯟꯕꯤꯕ ꯑꯃꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯐꯣꯡꯗꯣꯛꯆꯔꯛꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ ꯑꯗꯨꯅ ꯃꯥꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯊꯤꯅ ꯉꯥꯡꯗꯨꯅ ꯂꯣꯏꯅ ꯀꯥꯏꯅ ꯊꯣꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯃꯨꯕꯤꯗꯤ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤꯗꯨ ꯀꯩꯊꯦꯜꯗ ꯃꯃꯥꯅ ꯉꯥ ꯂꯩꯔꯨꯁꯣ ꯍꯥꯏꯕꯗꯒꯤ ꯃꯇꯣꯝꯇ ꯀꯩꯊꯦꯜ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯉꯥ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃꯈꯛꯁꯨ ꯅꯥꯀꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯉꯥꯗꯨꯕꯨ ꯂꯩꯅꯕ ꯇꯧꯔꯝꯃꯤ ꯑꯔꯨꯕꯤꯁꯨ ꯃꯥꯒꯤ ꯉꯥꯗꯨ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯥꯗꯨꯒꯤ ꯍꯦꯛ ꯃꯤꯠ ꯆꯥꯟꯅꯔꯝꯃꯤ ꯑꯔꯨꯕꯤꯗꯤ ꯅꯨꯄꯥꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯨꯄꯥꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯩ ꯋꯥꯡ ꯆꯥꯎꯏ ꯀꯨꯆꯨ ꯀꯨꯃꯦꯟꯅ ꯇꯉꯥꯡ ꯌꯦꯡꯂꯒ ꯑꯁꯨꯝ ꯌꯦꯡꯅꯤꯡꯕ ꯄꯣꯛꯍꯜꯂꯤ ꯑꯔꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯈꯤꯇ ꯂꯥꯛꯆꯒꯦ ꯑꯔꯨꯕꯤ ꯏꯉꯛꯅ ꯍꯣꯏ ꯌꯥꯏꯌꯦ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯗ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤꯁꯨ ꯉꯥ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯑꯔꯨꯕꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯔꯨꯕꯤ ꯉꯁꯤꯗꯤ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯔꯦ ꯈꯟꯕꯗ ꯃꯌꯨꯝ ꯇꯝꯅ ꯍꯔꯥꯎ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯅ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯔꯛꯈꯤꯕ ꯄꯨꯝꯕ ꯃꯃꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯁꯥꯒꯤ ꯋꯥꯗꯨꯗ ꯑꯃꯨꯕꯤꯅ ꯏꯁ ꯅꯨꯡꯉꯥꯏꯔꯦꯗ ꯉꯁꯤꯗꯤꯅꯦ ꯉꯥꯁꯦ ꯍꯥꯎꯅ ꯑꯗꯨꯝ ꯊꯣꯡꯗꯣꯛꯀꯦ ꯑꯗꯨ ꯅꯪꯕꯨ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯂꯩꯐꯝꯒ ꯈꯪꯍꯧꯗ꯭ꯔꯕꯣ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯥꯁꯦ ꯑꯋꯥꯡ ꯈꯨꯟꯗꯣꯟ ꯑꯗꯨꯋꯥꯏꯗꯒꯤ ꯃꯥꯜꯂꯦ ꯏꯃꯥ ꯑꯗꯨꯗꯤꯅꯦ ꯍꯌꯦꯡꯃꯛ ꯅꯇꯥꯁꯤꯡꯅ ꯆꯠꯂꯒꯅꯦ ꯅꯨꯄꯥꯗꯣ ꯊꯤꯔꯨꯒꯗꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯅꯦ ꯉꯥꯁꯤ ꯍꯥꯎꯅ ꯊꯣꯡꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯑꯔꯨꯕꯤ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯑꯋꯥꯡ ꯈꯨꯟꯗꯣꯟ ꯇꯝꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯉꯔꯥꯡ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯊꯤꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯦꯡꯅꯔꯝꯗꯦ ꯁꯅꯥꯔꯩꯅ ꯏꯇꯥ ꯅꯪꯅ ꯇꯧꯕ ꯑꯃꯀꯣ
ꯃꯃꯤꯡꯁꯨ ꯈꯪꯗꯦ ꯅꯠꯇꯦ ꯃꯤꯡꯗꯨꯗ ꯈꯪꯉꯗꯤ ꯉꯁꯥꯏꯅ ꯀꯣꯛ ꯍꯪꯕ ꯌꯥꯔꯕꯗꯣ ꯑꯩꯁꯨ ꯄꯥꯈꯠꯄꯩ ꯀꯩꯕꯣꯏ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯊꯦꯡꯅꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯉꯁꯤꯅꯦ ꯅꯨꯄꯥ ꯂꯨꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯂꯩꯁꯥꯕꯤꯒꯤ ꯏꯖꯠꯇ ꯂꯣꯏ ꯂꯣꯏꯅꯤꯀꯣ ꯌꯥꯔꯤꯇ ꯅꯈꯣꯏꯒꯤ ꯑꯃꯃꯝ ꯂꯩꯔꯦ ꯀꯥꯏꯅꯒ ꯇꯧꯔꯤꯔꯣ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨ ꯂꯩꯔꯤꯉꯩ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯃꯛ ꯌꯦꯀꯥ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯔꯨꯕꯤꯗꯤ ꯍꯔꯥꯎꯅ ꯏꯊꯥ ꯂꯥꯛꯑꯦꯕ ꯌꯦꯡꯉꯣ ꯑꯁꯤ ꯂꯥꯛꯏꯁꯤꯅꯦ ꯃꯤꯇꯨ ꯌꯦꯡꯉꯣꯕ ꯅꯨꯄꯥꯗꯨꯒꯤ ꯁꯨꯝ ꯐꯤꯔꯥꯜ ꯆꯥꯕ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕꯗꯨꯗ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯃꯃꯤꯠ ꯀꯨꯞꯅꯤ ꯀꯥꯎ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯄꯨꯔꯦꯜ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯥꯗꯨꯒ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯨꯗ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯏꯇꯥ ꯑꯁꯤꯗꯤ ꯈꯨꯐꯖ ꯑꯃ ꯇꯧꯏꯍꯦ ꯑꯔꯨꯕꯤꯅ ꯌꯥꯔꯦ ꯌꯦꯡꯂꯨꯔꯅꯨ ꯏꯁ ꯑꯗꯣ ꯃꯌꯨꯝꯁꯨ ꯈꯪꯂꯕꯁꯤꯕꯨ ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ ꯃꯇꯝꯁꯤ ꯊꯦꯡꯉꯤ ꯍꯣꯏ ꯏꯇꯥ ꯍꯜꯂꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯔꯨꯕꯤ ꯄꯨꯔꯦꯜꯒꯤ ꯂꯩꯀꯥꯏꯗ ꯄꯨꯔꯦꯜꯕꯨ ꯎꯅꯕ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯄꯨꯔꯦꯜꯁꯨ ꯑꯍꯥꯟꯕꯗꯗꯤ ꯊꯣꯏꯅ ꯈꯜꯂꯝꯗꯦ ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯗꯗꯤ ꯑꯔꯨꯕꯤꯕꯨ ꯇꯁꯦꯡꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯁꯨ ꯑꯔꯨꯕꯤꯗꯨ ꯄꯨꯔꯦꯜ ꯍꯣꯏꯗ ꯆꯨꯍꯤ ꯌꯣꯟꯕꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯆꯨꯍꯤ ꯄꯨꯔꯛꯏꯌꯦ ꯈꯤꯇ ꯂꯩꯕꯤꯌꯨꯕ ꯕꯤꯜꯂꯥ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯕꯦꯝꯃ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯏꯅꯦ ꯆꯨꯍꯤ ꯄꯨꯔꯛꯏꯌꯦ ꯆꯨꯍꯤ ꯈꯤꯇ ꯂꯧꯕꯤꯌꯨ ꯏꯍꯦ ꯅꯪꯕꯨ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣꯅꯦ ꯏꯅꯦꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯏꯅꯦ ꯑꯩ ꯊꯪꯅꯕ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯀꯥꯈꯠꯂꯧꯁꯤ ꯏꯕꯦꯝꯃ ꯅꯪ ꯁꯤꯗ ꯉꯥꯛꯇ ꯐꯝꯂꯝꯃꯨꯀꯣ ꯏꯅꯦꯅꯦ ꯀꯣꯟ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯜꯂꯥ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯔꯨꯕꯤ ꯕꯤꯜꯂꯥꯅ ꯆꯪꯈꯤꯕꯒ ꯃꯃꯤꯠ ꯑꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯄꯨꯔꯦꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯄꯨꯔꯦꯜꯁꯨ ꯃꯈꯨꯠꯇ ꯀꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯌꯦꯅꯈꯥꯗꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯔꯨꯕꯤꯅ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯂꯤꯕꯗꯨ ꯎꯕꯗ ꯏꯉꯉꯛꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯔꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯪ ꯊꯤꯔꯛꯏꯅꯤ ꯅꯨꯄꯤꯅꯕꯨ ꯑꯗꯨ ꯏꯀꯥꯏ ꯈꯪꯗꯕ ꯏꯀꯥꯏꯕ ꯏꯀꯥꯏꯗꯕ ꯍꯥꯏꯗꯨꯅ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯗꯨꯇꯪ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯆꯠꯂꯣꯏ ꯏꯃꯥꯅ ꯆꯠꯂꯣ ꯍꯥꯏꯗ꯭ꯔꯤ ꯐꯥꯎ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤꯅ ꯕꯤꯜꯂꯥ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯦꯝꯃ ꯁꯦꯁꯦ ꯁꯤꯗꯅꯦ ꯈꯔ ꯍꯦꯛ ꯄꯤꯔꯝꯃꯣ ꯏꯆꯥ ꯅꯨꯄꯥꯁꯦ ꯆꯨꯍꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯔꯨꯕꯤ ꯅꯣꯛꯇꯨꯅ ꯍꯣꯏ ꯏꯃꯥ ꯄꯨꯔꯦꯜ ꯁꯥꯎꯅ ꯏꯃꯥ ꯀꯩꯒꯤ ꯆꯨꯍꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯗꯒꯤ ꯄꯣꯠꯄꯣꯠ ꯂꯧꯒꯅꯨ ꯀꯅꯥ ꯈꯪꯅꯤ ꯆꯥꯕ ꯌꯥꯗ ꯄꯣꯠ ꯑꯃ ꯍꯥꯞꯄꯝꯃꯗꯤ ꯑꯆꯧꯕ ꯅꯪꯕꯨ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪ ꯁꯥꯎꯅꯨꯀꯣ ꯃꯥꯗꯤꯅꯦ ꯃꯁꯥꯒꯤ ꯇꯨꯝ ꯁꯨꯃꯥꯏꯅ ꯉꯥꯡꯂꯒ ꯂꯩꯔꯕꯅꯤ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯣ ꯅꯪ ꯁꯦꯜꯁꯤꯅ ꯀꯌꯥ ꯇꯥꯔꯕ ꯂꯨꯄꯥ 5 ꯈꯛꯇꯅꯤ ꯏꯃꯥ ꯑꯩꯅ ꯈꯔꯁꯨ ꯍꯥꯞꯂꯕꯅꯤ ꯍꯣꯏ ꯁꯦꯁꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯇꯨꯡꯗꯁꯨꯅꯦ ꯍꯦꯛꯇ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯄꯨꯔꯦꯜꯗꯤ ꯆꯠꯈ꯭ꯔꯤꯕ ꯑꯔꯨꯕꯤꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯂꯩꯍꯧꯔꯝꯃꯤ ꯑꯔꯨꯕꯤꯗꯨ ꯃꯗꯥꯎꯅ ꯌꯥꯗ꯭ꯔꯤꯁꯨ ꯃꯥꯅ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯇꯣꯃꯥꯜꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯇꯣꯃꯥꯜ ꯑꯔꯨꯕꯤꯅ ꯃꯈꯨꯠꯇ ꯆꯨꯍꯤ ꯀꯣꯟꯒ ꯄꯥꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯅꯪꯗꯤ ꯅꯨꯄꯥ ꯐꯪꯗꯕꯗꯒꯤ ꯆꯨꯍꯤ ꯌꯣꯟꯕ ꯑꯣꯏꯅ ꯆꯠꯂꯕꯣ ꯃꯨꯊꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯅꯃꯥꯏꯗꯨꯗ ꯆꯨꯍꯤ ꯀꯣꯟꯁꯤ ꯊꯣꯝꯍꯧꯔꯥ ꯍꯥ ꯁꯥꯎꯕ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ ꯑꯔꯨꯕꯤ ꯃꯔꯩꯒꯗꯨ ꯈꯖꯤꯛ ꯀꯣꯟꯗꯨꯅ ꯇꯣꯃꯥꯜꯒꯤ ꯃꯐꯝꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥ ꯇꯣꯃꯥꯜ ꯆꯨꯍꯤ ꯌꯣꯟꯕ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯆꯨꯍꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯗ ꯆꯨꯍꯤ ꯄꯤꯔꯨꯕꯅꯤ ꯇꯣꯃꯥꯜ ꯈꯔ ꯉꯛꯅ ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯕ ꯄꯨꯔꯦꯜꯗꯣ ꯑꯔꯨꯕꯤ ꯇꯣꯃꯥꯜꯅ ꯍꯥꯟꯅ ꯄꯨꯔꯦꯜ ꯈꯪꯂꯝꯕꯗꯨꯗ ꯏꯉꯉꯛꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯃꯥ ꯈꯪꯉꯤꯕ ꯇꯣꯃꯥꯜ ꯅꯣꯛꯇꯨꯅ ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯅꯣꯛꯅꯤꯡꯉꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯆꯟꯅꯗ꯭ꯔꯕ ꯅꯪꯅ ꯄꯨꯔꯦꯜꯗꯗꯤ ꯀꯃꯥꯏꯅ ꯆꯟꯅꯗꯣꯏꯕ ꯅꯪꯒꯤꯁꯦ ꯑꯩꯅ ꯅꯨꯡꯁꯤꯕꯤꯗꯕꯗꯨꯗ ꯀꯜꯂꯛꯇꯅ ꯉꯥꯡꯉꯤꯔꯣ ꯍꯣꯏꯕ ꯑꯩꯁꯦ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦꯕ ꯏꯕꯦꯝꯃ ꯄꯥꯝꯖꯗꯦ ꯅꯪꯁꯦ ꯂꯦꯝꯅ ꯄꯤꯔ ꯐꯥꯎ ꯑꯩꯗꯤ ꯍꯦꯛ ꯄꯥꯝꯖꯗꯦ ꯑꯔꯨꯕꯤ ꯁꯥꯎꯅ ꯅꯪꯒꯣꯟ ꯁꯤꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩ ꯃꯇꯝ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯇꯣꯃꯥꯜ ꯅꯣꯛꯇꯨꯅ ꯑꯔꯨꯕꯤꯅ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯍꯥꯟꯅꯒꯤ ꯈꯔꯒ ꯅꯨꯄꯥ ꯐꯪꯅ ꯂꯩꯕꯒ ꯆꯨꯍꯤ ꯀꯣꯟꯗꯣꯝꯒ ꯏꯕꯦꯝꯃ ꯅꯪ ꯅꯌꯨꯝ ꯄꯥꯟꯕ ꯑꯁꯥ ꯈꯗꯤ ꯇꯧꯔꯅꯨꯀꯣ ꯁꯨꯃꯥꯡ ꯑꯗꯨꯗꯅꯤ ꯑꯌꯤꯡꯕꯤ ꯇꯞꯅ ꯏꯇꯥ ꯇꯥ ꯄꯨꯔꯦꯜꯗꯨꯕꯨ ꯀꯩ ꯍꯥꯏꯔꯤꯒꯦ ꯈꯪꯗꯦꯗ ꯏꯇꯥ ꯃꯥꯅ ꯑꯩꯁꯦ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯕꯤꯗꯦ ꯁꯅꯥꯔꯩꯅ
ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯅꯨꯄꯥ ꯌꯥꯝ ꯈꯜꯂꯤꯗꯨꯗꯤ ꯑꯗꯨꯅ ꯀꯅꯥꯅ ꯈꯪꯅꯤ ꯗꯥ ꯄꯨꯔꯦꯜꯁꯨ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯌꯥꯝ ꯈꯟꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯁꯦ ꯗꯥ ꯄꯨꯔꯦꯜꯁꯦ ꯑꯩꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯔꯛꯄꯒꯤ ꯋꯥꯗꯤ ꯂꯩꯇꯦꯅꯦ ꯑꯗꯨ ꯅꯠꯇꯦꯕ ꯁꯨꯝ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯥꯁꯦ ꯈꯪꯒꯦꯗꯤ ꯅꯍꯥꯟ ꯑꯩꯒꯤ ꯏꯋꯨ ꯏꯇꯧꯁꯦ ꯈꯪꯕ ꯌꯥꯔꯕꯅꯤ ꯅꯨꯡꯁꯤꯔꯣꯏ ꯌꯥꯎꯅ ꯅꯨꯡꯁꯤꯗꯕ ꯑꯃ ꯌꯥꯎꯔꯛꯏ ꯐꯔꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯉꯁꯤꯁꯨ ꯄꯨꯔꯦꯜ ꯌꯥꯝ ꯁꯥꯎꯅ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯝ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪ ꯁꯤꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ ꯗꯥ ꯄꯨꯔꯦꯜ ꯑꯗꯣꯝꯅꯗꯤ ꯍꯥꯏꯕꯤꯒꯅꯨꯗ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯅꯨꯄꯥꯁꯤꯡꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯅꯕꯒꯦ ꯈꯨꯗꯤꯡꯃꯛ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯆꯠꯂꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯖꯩ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯨꯄꯤ ꯑꯃꯅ ꯏꯀꯥꯏꯕꯒꯤ ꯄꯜꯂꯥꯟꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯂꯛꯄ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯈꯔ ꯂꯦꯝꯅ ꯏꯪꯅ ꯂꯩꯕ ꯇꯝꯃꯨ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕꯅꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯨꯕꯒꯤꯗꯃꯛ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯦ ꯂꯦꯝꯗꯦ ꯍꯥꯏꯔꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯦ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯇꯅ ꯅꯨꯄꯤꯁꯤꯡꯒꯤ ꯃꯐꯝꯗ ꯈꯛꯇ ꯐꯣꯡꯒꯗꯕꯅꯤ ꯁꯤꯔꯥ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦ ꯁꯤꯔꯣ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯕ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯑꯩ ꯈꯪꯗꯦ ꯑꯩ ꯅꯪ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯗꯨꯒꯤꯗꯃꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯗꯨ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯔꯝꯗ ꯅꯨꯄꯤꯗꯨꯗꯤ ꯈꯖꯤꯛ ꯄꯦꯟꯗꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯤꯕ ꯇꯣꯃꯥꯜꯗꯨ ꯅꯣꯛꯇꯨꯅ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯥꯕꯤꯔꯛꯇ꯭ꯔꯕꯣ ꯃꯥꯏꯒꯗꯤ ꯈꯖꯤꯛ ꯉꯥꯡꯉꯤꯅꯦ ꯅꯠꯇꯦ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯉꯝꯃꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯅꯤ ꯂꯩꯁꯤꯕꯣ ꯑꯩꯗꯤ ꯊꯕꯛ ꯂꯩꯇꯕꯗꯧꯅ ꯀꯩꯗꯧꯕꯒꯤ ꯇꯤꯈ꯭ꯔꯕ ꯅꯪꯒꯤꯅ ꯇꯨꯡ ꯀꯣꯏꯅ ꯅꯠꯇꯣꯏꯕ ꯍꯥ ꯊꯕꯛ ꯆꯠꯂꯨꯕꯅꯦ ꯑꯗꯨꯗ ꯅꯪꯒ ꯄꯨꯔꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯑꯩꯗꯤ ꯀꯣꯏꯅꯕ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯊꯤꯅ ꯉꯥꯡꯕ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯑꯗꯨ ꯅꯣꯛꯂꯝꯃꯤ ꯑꯔꯨꯕꯤ ꯇꯣꯃꯥꯜꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯃꯥꯜꯅ ꯅꯪꯅ ꯐꯅ ꯊꯤꯔꯁꯨꯅꯦ ꯑꯩꯗꯧꯅ ꯐꯕ ꯅꯨꯄꯥꯗꯤ ꯅꯪ ꯅꯄꯨꯟꯁꯤꯗꯁꯨ ꯐꯪꯉꯣꯏꯍꯦ ꯅꯨꯄꯥ ꯐꯪꯗꯕꯤ ꯑꯔꯨꯕꯤ ꯁꯥꯎꯅ ꯃꯁꯦ ꯂꯋꯥꯏ ꯂꯦꯝꯄꯨꯁꯤꯗ ꯅꯨꯡꯗꯨꯝꯁꯤꯗꯤ ꯌꯥꯝ ꯊꯨꯕ ꯌꯦꯡꯅꯤꯡꯗꯕꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯦꯡꯅꯔꯤꯅꯣ ꯈꯪꯗꯦꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯔꯨꯕꯤꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯏꯀꯥꯏꯕ ꯄꯨꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯔꯦꯜꯕꯨ ꯑꯗꯨꯃꯛ ꯂꯨꯝꯕ ꯆꯠꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯑꯃꯨꯕꯤꯗꯤ ꯃꯊꯥ ꯑꯃꯒꯤ ꯃꯊꯛꯇ ꯃꯊꯥ ꯑꯃꯃꯨꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯅꯁꯨ ꯑꯔꯨꯕꯤꯒꯤ ꯃꯔꯝꯗ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯉꯥꯡꯅꯕꯤꯔꯝꯃꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯃꯨꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯅ ꯉꯥꯡꯕ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤ ꯉꯥꯡꯅꯔꯤꯕꯁꯦ ꯅꯪꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯍꯥ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣꯕ ꯅꯠꯇꯦ ꯃꯤꯒꯤ ꯅꯨꯄꯥꯗꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯈꯪꯂꯕꯗꯤ ꯀꯣꯛꯇꯣꯛꯑꯣꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯁꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯒꯗꯧꯔꯤꯌꯦ ꯑꯔꯨꯕꯤ ꯇꯞꯅ ꯏꯃꯥ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯅꯆꯥꯅꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔꯤ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯅꯔꯥꯜꯅꯤ ꯃꯗꯨ ꯅꯪꯒꯤ ꯅꯔꯥꯜꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤꯗꯤꯅꯦ ꯃꯤꯑꯣꯏ ꯑꯅꯤꯗꯨꯅ ꯋꯥꯈꯜ ꯇꯤꯟꯅꯔꯕ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯗꯨ ꯈꯛꯇꯗ ꯐꯪꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤꯅꯦ ꯑꯩꯈꯣꯏꯅ ꯈꯣꯏꯗꯥꯕ ꯅꯨꯄꯥ ꯊꯤꯔꯣꯏꯗꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯤꯗꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯣ ꯃꯗꯨ ꯑꯣꯏꯅ ꯊꯤꯒꯗꯕꯅꯤꯅꯦ ꯏꯃꯥ ꯅꯆꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥꯗꯣ ꯎꯅꯕ ꯌꯥꯔꯣꯏ ꯅꯪꯒꯤꯗꯃꯛ ꯏꯃꯥꯅꯅꯦ ꯆꯥꯎꯕꯤꯅ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯏꯃꯥꯅꯅꯦ ꯃꯥꯡꯒꯣꯜ ꯀꯥꯔꯣ ꯍꯥꯏꯈ꯭ꯔꯒꯗꯕꯅꯤ ꯑꯔꯨꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯨꯔꯦꯜꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯔꯦꯜꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯔꯨꯕꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯒꯤꯗꯤ ꯑꯇꯣꯞꯄ ꯈꯪꯅꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯑꯍꯜ ꯃꯁꯦꯟ ꯌꯥꯟꯅꯗꯨꯅ ꯃꯪꯒꯣꯜ ꯀꯥꯎ ꯐꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯍꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯕ ꯄꯥꯎꯈꯨꯝꯗꯨꯃꯗꯤ ꯑꯩꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯇꯝ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯦ ꯅꯪ ꯅꯕꯨꯡ ꯋꯥꯔꯧꯒꯅꯨꯀꯣ ꯑꯔꯨꯕꯤ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯈꯥꯝꯂꯨꯕ ꯌꯥꯗ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯑꯃ ꯂꯩꯅ ꯂꯩꯅ ꯀꯔꯝꯕ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕꯗꯨꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯄꯤꯅꯤꯡꯒꯅꯤ ꯑꯗꯨꯕꯨ
ꯐꯣꯡꯂꯨꯕ ꯌꯥꯗ꯭ꯔꯦ ꯀꯔꯝꯅꯁꯨ ꯑꯣꯏꯊꯣꯛꯀꯅꯤ ꯇꯛꯁꯤ ꯁꯣꯟꯖꯕ ꯅꯠꯇꯅ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯨꯡꯁꯤꯕꯗꯨ ꯃꯨꯜꯂꯨꯕꯒꯤ ꯃꯇꯤꯛꯁꯨ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯀꯔꯝꯅꯕꯨ ꯑꯣꯏꯊꯣꯛꯀꯅꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯛꯇꯁꯨ ꯈꯪꯂꯛꯏ ꯏꯀꯥꯏꯕ ꯍꯥꯏꯕ ꯃꯍꯥꯛ ꯑꯗꯨꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯃꯥꯟ ꯑꯗꯨꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯔꯨꯕꯤꯅ ꯀꯞꯂꯤꯕꯗꯨ ꯄꯨꯔꯦꯜꯅ ꯎꯗ꯭ꯔꯕꯁꯨ ꯇꯣꯃꯥꯜꯅꯗꯤ ꯎꯔꯝꯃꯤ ꯑꯗꯨꯅ ꯃꯥꯁꯨ ꯉꯁꯤꯗꯤ ꯑꯔꯨꯕꯤꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯏꯆꯟ ꯏꯕꯨꯡꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯅꯪꯕꯨ ꯀꯞꯍꯜꯂꯕ꯭ꯔꯥ ꯑꯔꯨꯕꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯔ ꯐꯥꯖꯤꯟꯗꯨꯅ ꯏꯕꯨꯡ ꯅꯆꯜ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯂꯥꯏꯕꯛ ꯐꯕꯤ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ ꯅꯆꯜ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯃꯃꯤꯗ ꯉꯥꯎꯖꯕꯅꯤ ꯑꯗꯨꯃꯛ ꯃꯃꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯁꯅꯨ ꯄꯨꯔꯦꯜꯁꯨ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯥ ꯁꯥꯡꯊꯕ ꯄꯥꯝꯗ ꯑꯇꯦꯟꯕ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯛꯏ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯅꯪꯁꯨ ꯆꯠꯂꯣ ꯅꯪꯁꯨ ꯌꯥꯏꯐꯕꯗ ꯑꯣꯏꯌꯨ ꯑꯁꯤꯇꯃꯛ ꯍꯥꯏꯔꯝꯗꯨꯅ ꯊꯃꯣꯏ ꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ ꯇꯣꯃꯥꯜ ꯑꯔꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯔꯨꯕꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯒꯅꯨꯗ ꯇꯣꯃꯥꯜ ꯑꯩ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯑꯩꯅ ꯇꯧꯕꯅꯤ ꯑꯩꯅ ꯐꯪꯖꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥ ꯑꯩꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯃꯤꯔꯥꯏꯕꯤꯔꯨꯔꯝꯃꯤ ꯉꯁꯤꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯤ ꯑꯩꯅ ꯂꯥꯜꯂꯨꯕꯒꯤ ꯆꯩꯅꯥꯁꯦ ꯑꯩꯅ ꯐꯪꯖꯕꯅꯤ ꯇꯣꯃꯥꯜ ꯇꯞꯅ ꯅꯨꯡꯁꯤꯕ ꯑꯃ ꯆꯠꯈ꯭ꯔꯁꯨ ꯅꯨꯡꯁꯤꯕ ꯑꯃ ꯂꯥꯛꯂꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯍꯟꯊꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨꯗꯤ ꯏꯀꯥꯏꯕ ꯄꯤꯕꯤꯔꯅꯨ ꯀꯨꯆꯨꯒꯤ ꯋꯥꯗꯨꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯃꯥꯜ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯔꯨꯕꯤꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯇꯣꯃꯥꯜꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯍꯣꯏꯗ ꯕꯨꯙꯤ ꯁꯤꯅ ꯐꯔꯦꯗ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯈꯪꯕꯤꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯃꯪꯒꯣꯜ ꯀꯥꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯍꯜ ꯃꯁꯦꯟ ꯌꯥꯟꯅꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯣꯃꯥꯜꯒ ꯑꯔꯨꯕꯤꯒꯗꯨ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ